Ahmad Maru Pauda, Nopi Singh quality like na Mahima Singh Taman Gadavani Haina, Manipuri Governor Dr. Nasma Hatulana Fongdokre. Amadi State Asida Kundaminari Furup Singi Marakta, Mankrava Tazanava, Mio Bagi Minu Sigaloina, Hazanana Honor Ganihana, Chief Minister and Virena Singh Fongdokre. Kurumzari, ISTB Manipuri Pau meaning Tabiru Simutaram Osari, as if Pau Sandon Pizari. Nopi Singh quality Laina Mahima Singh Tamangadavani Haina, Manipuri Governor Dr. Nasma Hatulana Fongdokre. Wafamase, Pikliva Angang Singh Maruina, Nopi Masa Singh Soidana, Mahima Singh Tamangadavani Haiba, Pauzil Pubaleba, Kunmari Chakadaba Rally, Manipur Daki Myanmar Tamna Kongsan Kigadaba, Kongsaki Lamtabi from the Fongdokibani. Rotary Club of Imphal Amadi, Rotary Club of Polo City, Imphal Sinduna. Hotel Imphal Pangtokhiba Thoromduda car rally aduda saruk yarakhibi nupi ahum yauna Manipur gi sangnai rabi boxer MC Maricom Olympian Bombela film actress Tonthoi amasung Manipur gi international polo player Asem Romabati da governor na khudol polkia pikhi Governor Nasma Hatulana haikibda nupi singbu afaba mahima sing tamhanba yamna mathok tai Bharat Sarkar na su pikliba angang singi scheme kaya semle car rally asida saruk yar khiba nupi ahumasi thona thaganingai ni haiki of our own culture, our own history, which is great. It's thousands of years old, and we should remember that and proudly. And I ask these three ladies, when they travel to 24 countries, they should be able to say proudly that we are Indian. And we are happy to be Indian, and we are proud to carry forward the legacy. Tangda Paladuna Churchanpur Laiba Press Club ki building Semjin Nabagi Matangda PWD ki Chief Engineer da Tabak Lokana Bakangan Kray Imphal da Union ki Club Ama Lehana Bagi Lamgi Matangda Lamadu Hana Tidoknaba Union da Kangan K Headquarter Kodimakta Press Club Lingna Bagi Matangda Su District Administration da Ka Amamam Mini Secretary Singh da Pidanaba Engineer Union na approach to Haina suggestion PK Ngasi ki unabadu da Manipur Hills Journalist Union ki President Shoting Simre General Secretary S. Nemkhalun, IPR ki Director Megachandra Kongbomsu Yoke. State asida public transport system hingana na bangarang fam kiba state cabinet mifamna in principle oina yanakre. Public transport system asi matau karam na hingahan gadage haibagi mawong matau sing adudi mathangi cabinet mifamda kupthana khanagani hairi. Chief Minister and Birena Chair Logduna Chief Minister Office Cabinet Room da pangtokhiba mifam adugi matangda government ki wangang loi tongda leiba mahaki quarter da pangtokpa paugi mifam amada Labor and Employment Development ki makada Manipur State Development Mission pakhana basu cabinet na warep lore tongan ba department sing da thabak tagi potha khraba employees sing engagement tawriba singi matangda cabinet na yengshin ba loinana eligible oiba junior officer sing leitaba technical post khara natana thabak tagi potharaba employment amuk hana engage toba lepnabasu warep lore amaromda Manipur Bhavan New Delhi ki assistant liaison officer ama thamnaba yanare
Masigi matakta Manipur Baban Kudimoki Deputy Resident Commissioner Amum Thana Basu Cabinet Ayaba Pire Haina Biswajina Makataki. Sita kogi officer level da tuan level da diput tore har kan skill development ki pak sanna singam rit tam amati kasin koya yawbang am da phom sing ta khuna pire har kan da masa gi livelihood amati economy wanghan bagi pandam galona na mi khudimak si skill oina ba gi pandam da khoi ngasi mission ma oina khi masi akoi cabinet ta khana ne na ma da masim so akoina cabinet decision kano da lawkhre education gi department da koi gi previously some years back ta koi gi Kasturba Gandhi Balika Bal Vidya na Imphal East Thawbal amadi Ukhul da akoi DPC mayam ama chathar kana ojajing si hariba akoi leitabadagi teaching staff sing non teaching staff sing leitabadagi functional oram da posi akoi na functional yamna maru oiba posak ama oiba maramna akoi gi hariba mafam se DPC hana cancel tawgi basi amu re engagement gi contract ta akoi lawna bagi da ta masima approve taw khre haina asmaina thamjage ngasi akoi border ki issue si so many years gi laaga ekoina mamang da koina masi Holland Fai gi issue ana ngasi kan akoi khabar kagas ju mai awma iri masi akoi government na seriously law da banate akoi DC na su tongan ba akoi gi concern DC na su tongan ba akoi communication lejai adugi mathakta akoi ngasi hari posi solution prokna ba amati akoi gi whether makoina tawri pona maksi akoi da public da akoi gi leriba Holland Fai gi leriba praja sing da threat tor pugumba na target tor posing chi any kind of the akoi gi protection pin na bagi akoi na wafam khanare harakan da masigi achumaran si akoi gi Ministry of Home Affairs da akoi na sithi akoi igre ngasi singtam akoi nungsina ba duga akoi na development chi chapmana ba balancing development da purakpa duga akoi walahuri ba punamaksi ekoina kamai tawduna ekoina development ji reach out tahon gadage habigi wakhal galoina akoi government singa si positive oiba thinking galoina pakhalakpa asi akoi soina mugidama praja da ekoi soina deliver tawgani aduba ekoina nauna hekta tha amani gi manungda ekoina achievement ama ulu haibududi ekoina hoji phawdudi ngamdaba si ekoi maruini yam kana honari aduga ekoi gi leiriba praja singa su ekoi government ji akoi thajabidana akoi da chauba mandate ama pibi bagalona na akoi na government semba phangi basi akoi praja bo akoi na hongna na amuka hanna akoi thagat phunu jabalona na praja da akoi gi pami ba ningi ba akoi puna makse akoi satisfy onana ba akoi government na chap chana stand lorga chapmana ba khompham da leiri Malem sida ozagi sidham asidagi henba atopa sim ama leite haina Education Minister TS Radheshyam phongdokre Federation of Government College Teachers Association Manipur amadi DM College of Arts na nongno Education Minister oiraba Radheshyam amasung Education Yugi Parliamentary Secretary K Robindro bu opui thom da wafam masi phongdokibane DM College of Arts ta pangtokhiba thom amada Fegokta gi Acting President M Govinda DM College of Arts ki Principal Sarangjit Khundra Ponsu saru yake Parliamentary Secretary K Ravindrona ahal laman singna wana tanba senfam kaya lamdam asigi education system fatabdagi mapalda yamlaba senfam chale masi ko nanaba state asigi education ki film fagaranba honaba tangai fade haiki Education Minister Radheshyam na khunai asibu afoba maikida mamai chumliba asi oza singni maramasina oza singi film fagaranba galoina na mayoroi singi film su fahanba tai afoba khunai amadi afoba miyoi puthokliba oza singnani maramaduna sector se fagana na bahona ba yaba hona gani haiki and we are surrounded by a lot of problems, full of problems. I get a moment. Oza singa no English start rate ko na when we read I never got. Adu kani mo khamta na problems oza na ko le. Oza ki problems ko na address ko ga then start rate ko na education system sam ka kani kan problem yang lain problem kena kan but I'm so happy, so proud that I am part of solving the problem. RIMSki Regular Director ama hatriba fawa kudaki oina RK Dines IAS pu Institute asigi officiating director oina hapkre mahakpu form asi punanaba Board of Governors RIMS na ayaba pikre hiramsiga mari lenana India Government ki Ministry of Home Affairs ki Deputy Secretary di Bandio Padena RIMSki Medical Superintendent ngasi serol amat hakre pawgi manatan atin babrem tang nohinasi
Classic Hospitality Training Institute na offer tawzari free 3 months course, 1 month theory and 2 months internship at Classic Group of Hotels for minorities and OBC candidates only. Course sing the level 1 certificate in front office operations, level 1 certificate in food and beverage service operations, level 1 certificate in housekeeping operations. Lagliba April 30 ki class hauzagani akak namasit masing ni khudong jab asilaw bihau akopa marol gi damal Classic Hospitality Training Institute Babina Diagnostics Building 3rd floor Rims Rota. Contact to view. Combined tutorials for CBSE admission open. Class 9, 10, 11 and 12 CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Location class 9, 10, 12. For details contact Combined Tutorial Office, Suburban, Morang Larat Machin, Bus Parking Info. Healthy and delicious bread from Nikla Bakery. Oza Pain Relief Ointment Khwang naba, ok chikpa, tang chikpa, phung naba ni singbada sinaba yarba, lipsa drupna puthok saba Oza. Beneath 100 meters from the Earth's surface, naturally filtered through saline streams, pure, clean and healthy water. PCM Tutorials Kesampat Kesamlekai, a well-established tutorial classes for class 11 and 12 foundation course in physics, chemistry, biology and maths from well-experienced and dedicated teacher. Admission open. Class commencing from 13 April 2017. Individual subject option available. For details, please contact PCM Tutorials Kesampat Kesamlekai. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shyam Kishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Unified Academy admission open. Class 11 and 12 foundation course. Subjects physics, chemistry, biology and mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakaital Bazaar, Airport Road. Hakchangi labor solakpadagi producing attaba, hakchang choktarba, tumba chaba yaraktaba, khong hama nungayaktaba singidabak, amatta nayaba upaidi, Jolib Syrup, amasun Jolib capsule wuchang minisinabiyo. Break matung betaram loksari azing makatabu pawda Mahut ki Minister T.S. Shyam Kumar na tha amagi manungda Imphal City manungda amon akai da natana sejet ama fabu ta haloi hai ki bo wafam thabak ta onthok oina Imphal City ki manungda leiba amot pakya sengtokpi thabak sathaduna lakle Andro Kendra ki manungda leiba Youth Front Andro Kowal Loop asigi simni ke ana nomidang athengba fawba lamtu sengba ki thabak sathakre Mumthel ki matamda Ima Kaithel temporary market yauna Khoyamban Bazaar ki dukan ke ati puthokpa amot akai sing simni singna sit sengduna luna na thamna ba kan honari Makoy ki thabak asida Imphal Municipal Corporation amadi City Police Station ki security kaya na mating supangle IMC ki makaidagi loudspeaker sizinaduna bazaar mungda mafam sadan phataba pot hundokpa thingna ba honaki Youth Front Androgi thomi singna city nana ma honariba thawong asida labida salamba miyam na makoy bu thagat wahai kya suthamke Youth Front Androgi General Secretary Puthem Sudesna Katokpa amaga loina na Imphal luna na thamna ba honari ba asi tha amat chumasat pangthokpani Andro Kendragi MLA su oriba Mahut Minister T.S. Shyam Kumar na miyam da thamkiba thajabado mai pakna ba front asi ki maikidigi pangba yaba mateng pangmani thabak asi pangthokpada sarkar amadi kanaguma amatadagi kusuma lobu leite
mahana makata na kaithel asida lalong itik tawiba miyoy sing amadi yung oina laiba miyoy sing na phataba ponam sing mafam chana hundokpiyu sarkar na su mafam chaba yenglaga phataba ponam sing thadaba yananaba dustbin kaya thambiyu haiki Pina haibadi 30 days ha amasumna akhoi imhan sahar se lubana na bagida muta koi hona jagani lubana han haibase akhoi good friend thuna daita lawga imhan city china han baga muda bunina manipur le ba parda kudema maru oina imhan city se le biriba imai pen phom phambiriba mayam na mateng pangbiriga hena lubana ba manipur gi mai oigada ba imhan city ma hense haibase akhoi gi asoba pandam amani ISTV News की एडिटिंग रूम दा अनोबत मतम चुनरबा खुसु खुलाई सिंह इंस्टॉल तवन मर मोदना ISTV की मणिपुरी पाव अमदी इंग्लिश न्यूज ngarang nungtil pung mari dagi hauna ngasi nungtil pung ani fawba paw sandok ngamkhidre masigi damak ISTV की viewers sing na waru bidana ba network asina khangalakle खुसु खुलाई सिंह असे मफुंग फाना इंस्टॉल तौबा लोइदिबा फावबदी मखाता न खुदोंग चादबा खरा मायोक ना पयाय masigi damak miyam na waru bidana khangalakle नोंग हेक चुबगा इसिंग थुंबगी अवाबा मायुनारिबा नावया पाखंग लापा केंद्रगी मनुंग चनबा हावुम मरक इरोम लेकाइगी मियाम दा केंद्र असिदा हौखिबा मिखलदा मिरेक ओइखिबा डॉक्टर एस मनाउतोना चाना थंगबा पोलम क्या यंथोखरे पुन्ना युमनाक चामागा मरफु दगारोमदा मतेंग पांखिबा थमदुदा इचावगी अवाबा नंगलबा सीएस जामिनीना फोंदोरपदा पुंग खरन नोंग चुबदा इरोम लेकाइ इसिंग थुबजिनदुना अवाबा मायुक नतना लाकले ममांगदा मियामगी मुहुत ओइखिबा सिंगना इसिंग थुंबगी अवाबा कोकननबा Pambai asif pambai ngasi fawba pang putopo letri ngasi awaba taru miyam da Dr. S Manauto na mateng pambirakpa nungai ba fawi haiki andor ka ba kananta na tawrok ting ngasi phawta adu handa icha Manauto sinane pa manai bak thisu thihore madang marai ba pharma gadi koi pen ga damni ado mana handa koi ki tawbi sa yam nungai jakre Jaliarong Singh administrative amagi makhada thambinaba India government ta thamkhiba yarabadi wari sanaduna tum koina warisin puraknaba sem sari namfuda Jaliarong gi issue lesinaba honaklabadi sirabasu changjaro hena Jaliarong United Front ZUF ki nauna khallaba chairman Jenchui Kamaina permission da phongdokre Tamelong district ki mafam amada permission unaba amada party asigi commander in chief oirambadigi sahi anigi oina chairman gi from pairaba Jenchui na wafam masi phongdokhibani Party asigi Central Executive Council amasung Military Council gi mifam amana A Ramroy buna General Secretary oina thopuna ba khalle hari Jenchui Kamaina makhata na Jaleong Phulup asi Manipur Nagaland amasung Assam gi mifam singda puna khundari adubu state ahum asida Phulup asibu mapu padabugum tawning ba tawpadagi ahallaman singna thamlamba lan mangdana bandup asi thorpani Assam gi North Kasa Hill da khundari ba singbu Dimasa Singna Kudum Chanana Honarpa Nagaland dana Sema Singna Jaliarong Namsinana Honarpa Manipurana Furup Asigi Lambu Jiribam Amasung Kangpopi District Minda Lam Khopchin Lakpana Chingba Thorpadagi Lup Asi Thorpani Lup Asina Baratagi Tokai Tanana Changshinba Khongjang Nate India Amasung India Manung da Furup Asigi Tokai State Amap Seminana Che Thakrabani Se Kayarak Thakrabasu Pakum Laktre India government India Semada Hypo Jadanong amasung rani gaidong ba olokhiba thodang khambirabadi lup asina thamliwa wafum ikai khumnarakani thajai lup asina kanagumba lup amatagi bayokta thabak toba leiti haikhe karamba matamdagi palakpa community oibano mapa mapu singna kari tawramba jati amano haibasi aina explain tawdrabasu aina fully explain tawdrabasu mayamna loina khangabani aduna asiguma mayam si jelengronggi peoples na pamli bapot adu karino haibasi Assam government oishnu Nagaland government oishnu Manipur government oishnu asi khangbi pham thoi mini tammini haina aikoi ge marakta gap leiriba mayam sidi aikoi muthatna bagi damakta aikoi mayam part lausi aduga Assam da leiriba Nagaland da leiriba natraga Manipur da leiriba ichin inaw sing marup mapang sing underground groups mayam leiri civil organizations mayam leiri asigi mafam sida aina thamjaning badi aikoi mayam wakhan manabag loinana aikoi gi marakta haukiba matamda aikoi gi marakta differences kayam leiriba mayam du muthatna bagi damakta manghallaga anauba lambi ama semaga aikoi platform amada as a citizenship of India aikoi wakhan manaraga thabak sugadabane Jelengrong ringero Jelengrong ringero Jelengrong ringero Hojik lo selak pada maru iba paw amukana pizari Nopi Singh
ꯅꯨꯄꯤꯁꯤꯡ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯗꯥꯛꯇꯔ ꯅꯥꯁꯃꯥ ꯍꯦꯞꯇꯨꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯡꯈ꯭ꯔꯕ ꯊꯥꯖꯅꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯤ